ꯔꯥꯖꯦꯟ ꯃꯕꯨꯛ ꯃꯄꯥꯎ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯁꯨꯔꯖ ꯃꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯅꯥꯎꯅꯨꯄꯥ ꯔꯥꯖꯦꯟꯒꯤꯁꯨ ꯌꯥꯎꯅ ꯂꯧ ꯍꯤꯡꯈꯣꯜ ꯄꯨꯝꯕ ꯂꯧꯁꯤꯟꯈꯤꯔꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯐꯅ ꯀꯟꯅ ꯂꯧ ꯍꯤꯡꯈꯣꯜꯁꯤꯡ ꯑꯗꯨ ꯍꯟꯗꯣꯛꯄꯤꯅꯕ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯅ ꯇꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯦꯟꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯥ, ꯏꯇꯩꯅ ꯑꯩꯈꯣꯏꯗ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯈꯟꯖꯤꯟꯗꯅ ꯂꯩꯔꯕꯗꯤꯅꯦ, ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯊꯔꯛꯄꯗꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯇꯧꯅꯕ ꯇꯧꯁꯤ꯫ ꯑꯩꯈꯣꯏꯗꯤ ꯏꯁꯥꯅ ꯁꯨꯖ ꯅꯣꯝꯖꯔꯒ ꯍꯤꯡꯉꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯒ ꯏꯇꯩꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯁꯔꯨꯛ ꯌꯥꯕꯤꯔꯛꯂꯣꯏ꯫ ꯅꯨꯄꯤ, ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯍꯌꯦꯡ ꯑꯁꯤ ꯑꯩꯕꯨ ꯊꯕꯛ ꯑꯃꯒꯤ ꯀꯧꯔꯛꯂꯤꯌꯦ꯫ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯐꯔꯛꯂꯒꯅꯤꯗ꯫ ꯑꯗꯨꯅꯦ ꯅꯨꯄꯥ, ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯑꯗꯣ ꯇꯧꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯌꯦꯡꯉꯨ, ꯃꯊꯪꯒꯤ ꯊꯥꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯠꯃꯤꯁꯟ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯏꯆꯥꯇꯣꯝꯕꯤꯒꯤꯁꯨ ꯌꯥꯎꯅ ꯑꯦꯠꯃꯤꯁꯟ ꯑꯗꯣ ꯄꯨꯟꯅ ꯇꯧꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤꯁꯨ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ꯫ ꯈꯔ ꯉꯟꯅ ꯇꯧꯕꯤꯁꯤꯔ ꯈꯜꯂꯤꯅꯤ꯫ ꯉꯟꯅ ꯇꯧꯕ ꯍꯥꯏꯕꯁꯤꯗꯕꯨ ꯂꯣꯏꯅ ꯍꯦꯛ ꯐꯩꯗꯣ." ꯆꯨꯝꯃꯤ ꯅꯨꯄꯤ, ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯣ ꯌꯥꯝ ꯆꯨꯝꯃꯤ꯫ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯅ ꯇꯧꯒꯗꯕꯅꯤ꯫ ꯍꯌꯦꯡꯒꯤ ꯊꯕꯛ ꯑꯁꯤ ꯐꯪꯂꯕꯗꯤꯅꯦ, ꯑꯩꯈꯣই ꯀꯩꯁꯨ ꯋꯥꯔꯔꯣꯏꯗ꯫ ꯋꯥꯈꯜ ꯑꯗꯣ ꯀꯥ ꯍꯦꯟꯅ ꯋꯥꯁꯤꯜꯂꯨꯔꯒꯅꯨ꯫ ꯍꯌꯦꯡ ꯑꯩ ꯉꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯉꯟꯅ ꯆꯥꯛꯇꯣ ꯂꯣꯏꯁꯜꯂꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯖꯦꯟ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯥꯗꯥ, ꯅꯅꯥꯎ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯤ꯫ ꯇꯥꯗꯒꯤ ꯊꯕꯛ ꯑꯗꯣ ꯅꯅꯥꯎꯗ ꯍꯥꯏꯕꯤꯔꯣ꯫" ꯆꯥꯎꯊꯣꯏ ꯔꯥꯖꯦꯟꯒꯤ ꯋꯥꯗ ꯔꯥꯖꯦꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯔꯥꯖꯦꯟ, ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯂꯒꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯅꯪꯅ ꯉꯝꯒꯗꯕ ꯃꯥꯟꯗꯦꯅꯦ꯫ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯃꯁꯥ ꯃꯎ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯃꯤꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯑꯩꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯦꯅꯦ꯫ ꯑꯗꯣ ꯇꯥꯗꯥ, ꯊꯕꯛꯇꯨꯗꯤ ꯀꯔꯤꯅꯣꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯔꯥꯖꯦꯟ, ꯑꯩꯒꯤ ꯊꯕꯛꯇꯤ ꯅꯪꯅ ꯍꯥꯟꯅ ꯈꯪꯂꯕꯗꯨꯅꯤ꯫ ꯐꯦꯛꯇ꯭ꯔꯤꯒꯤ ꯊꯕꯛꯅꯤ꯫ ꯄꯣꯠ ꯑꯔꯨꯝ ꯑꯌꯥꯡ ꯊꯥꯡꯗꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯂꯨꯝꯈ꯭ꯔꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯅꯪꯕꯨ ꯇ꯭ꯔꯛꯇꯒꯤ ꯊꯥꯡꯗꯔꯒ ꯑꯩꯒꯤ ꯒꯣꯗꯥꯎꯟ ꯐꯥꯎꯕ ꯅꯪꯕꯨ ꯊꯥꯡꯖꯤꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯇꯥꯗꯥ, ꯇꯥꯗꯅ ꯍꯥꯏꯕꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯅꯥꯎ ꯂꯣꯏꯅ ꯇꯧꯖꯒꯦ꯫ ꯅꯅꯥꯎꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯁꯨ ꯑꯩ ꯑꯗꯨꯝ ꯉꯝꯒꯅꯤ ꯊꯕꯛ ꯑꯗꯣ꯫ ꯑꯩꯒꯤ ꯄꯥꯡꯒꯜ ꯍꯟꯗ꯭ꯔꯤ ꯇꯥꯗꯥ꯫ ꯇꯥꯗꯅ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯨꯔꯒꯅꯨ꯫ ꯅꯅꯥꯎꯅ ꯊꯕꯛ ꯑꯗꯣ ꯂꯣꯏꯅ ꯇꯧꯖꯒꯦ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯔꯥꯖꯦꯟ, ꯊꯕꯛꯁꯤ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯍꯧꯔꯣ꯫ ꯅꯣꯡꯃꯗ 500 ꯁꯥꯔꯒꯦ꯫ ꯆꯥꯎꯊꯣꯏ ꯔꯥꯖꯦꯟꯒꯤ ꯃꯐꯝꯗ ꯑꯔꯨꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯇ꯭ꯔꯛꯇꯒꯤ ꯊꯥꯡꯗꯅꯕꯒꯤ ꯊꯕꯛ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯦꯟ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯂꯩꯇꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯆꯥꯎꯊꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯅꯝꯐꯨꯗ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯇ꯭ꯔꯛ ꯑꯗꯨꯗꯒꯤ ꯑꯔꯨꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯥꯡꯗꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯩ ꯔꯥꯖꯦꯟ, ꯅꯪꯕꯨ ꯊꯕꯛꯇꯣ ꯈꯔ ꯊꯨꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯝꯅ ꯇꯞꯂꯤ ꯇꯧꯔꯒ ꯂꯩꯔꯗꯤꯅꯦ, ꯉꯁꯤꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯂꯔꯣꯏꯅꯦ꯫ ꯑꯗꯨꯅꯅꯦ ꯈꯔ ꯊꯨꯅ ꯇꯧꯀꯣ." ꯍꯣꯏ ꯇꯥꯗꯥ, ꯇꯧꯖꯒꯦ ꯅꯅꯥꯎ ꯇꯧꯖꯒꯦ꯫ ꯁ꯭ꯄꯤꯗꯇꯣ ꯈꯔ ꯌꯥꯡꯈꯠꯂꯨꯅꯦ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯅꯪꯕꯣ? ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯊꯕꯛꯇꯣ ꯅꯪꯅ ꯉꯝꯂꯣꯏ ꯍꯥꯏꯗꯅ? ꯇꯥꯗꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ꯫ ꯑꯩ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯇ꯭ꯔꯛꯁꯤꯗꯒꯤ ꯊꯥꯡꯗꯔꯒ ꯒꯣꯗꯥꯎꯟꯗ ꯃꯐꯝ ꯆꯥꯅ ꯊꯥꯡꯖꯤꯟꯖꯒꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯁꯣꯟꯖꯜꯂꯛꯑꯝꯃꯤ꯫ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯍꯥꯏꯗꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯤꯑꯣꯏ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏꯗꯤ ꯈꯣꯏꯗꯧ ꯊꯤꯠꯈ꯭ꯔꯤ꯫ ꯔꯥꯖꯦꯟꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯂꯥꯛꯄꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯔꯥꯖꯦꯟ, ꯑꯩꯕꯨ ꯅꯉꯣꯟꯗ ꯍꯥꯟꯅ ꯊꯕꯛ ꯑꯁꯤ ꯉꯝꯂꯣꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦꯁꯦ? ꯄꯩꯁꯥꯕꯨꯅꯦ ꯍꯥꯏꯔꯗꯤ ꯅꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯗꯦꯗꯀꯣ ꯅꯪꯁꯦ꯫ ꯍꯥꯟꯅꯅꯦ ꯅꯁꯥ ꯅꯎꯗꯣ ꯐꯖꯅ ꯆꯥ ꯊꯛꯇꯅ ꯊꯥꯛꯈꯣ, ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯂꯥꯛꯎꯀꯣ꯫ ꯉꯁꯤꯒꯤꯗꯤꯅꯦ ꯍꯟꯈ꯭ꯔꯣ, ꯑꯩꯅꯦ ꯅꯪꯒꯤ ꯂꯨꯄꯥ 500 ꯑꯗꯨꯁꯨ ꯄꯤꯕꯤꯔꯒꯦ꯫ ꯇꯥꯗ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ꯫ ꯑꯌꯨꯛꯇꯒꯤ ꯀꯔꯤꯁꯨ ꯆꯥꯗ ꯊꯛꯇꯕꯒ ꯀꯣꯛꯁꯦ ꯉꯥꯎꯔꯛꯈꯤꯕꯅꯤ꯫ ꯋꯥꯈꯜ ꯋꯥꯕꯤꯒꯅꯨ, ꯑꯩ ꯁꯣꯏꯗꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯅ ꯍꯣꯟꯖꯤꯟꯖꯒꯦ." "ꯌꯥꯔꯦ ꯌꯥꯔꯦ ꯔꯥꯖꯦꯟ, ꯅꯪꯅꯦ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ, ꯑꯩ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯄꯤꯔꯒꯦ꯫ ꯍꯣꯔꯦꯟꯅꯦ ꯅꯪꯅꯅꯦ ꯊꯕꯛ ꯑꯗꯨ ꯅꯝꯗꯅ ꯇꯧꯁꯜꯂꯨꯔꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯩ ꯍꯥꯏꯕꯤꯅꯕꯅꯤ꯫ ꯄꯩꯁꯥꯗꯣ ꯂꯧꯔꯒꯅꯦ ꯍꯌꯦꯡꯗꯤ ꯅꯪ ꯂꯥꯛꯑꯅꯨꯀꯣ." ꯆꯥꯎꯊꯣꯏ ꯔꯥꯖꯦꯟꯕꯨ ꯊꯕꯛ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯔꯥꯖꯦꯟ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ "ꯅꯨꯄꯥ, ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨ, ꯑꯩꯒꯤ ꯋꯥꯗꯤ ꯐꯅꯗꯨꯝ ꯐꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯇꯥꯗꯗꯨꯅ ꯅꯪꯕꯨ ꯊꯕꯛ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯂꯤꯕꯗꯣ, ꯍꯛꯆꯥꯡ ꯑꯗꯣ ꯑꯗꯨꯛ ꯁꯣꯜꯂꯒ ꯑꯗꯨꯛ ꯀꯟꯕ ꯊꯕꯛ ꯑꯗꯣ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ?" "ꯊꯣꯏꯅꯣ, ꯅꯪꯒꯤ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ? ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄꯁꯤꯡ ꯑꯁꯤ ꯃꯦꯟꯒꯗꯧꯔꯤꯒꯦ? ꯁꯦꯜꯒꯤ ꯃꯊꯧ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕꯁꯤꯡꯁꯦ꯫ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯗꯣꯔꯤꯒꯦ? ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯃꯤꯁꯟꯅ ꯀꯝꯗꯧꯕ? ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯅꯠꯇꯅ ꯊꯕꯛ ꯑꯗꯣ ꯇꯧꯁꯜꯂꯨꯕꯗꯤ ꯐꯠꯇꯦꯗꯅ꯫ ꯈꯔ ꯑꯃꯨꯛ ꯌꯦꯡꯁꯤ, ꯑꯩꯈꯣꯏꯒ ꯆꯥꯟꯅꯕ ꯊꯕꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ." ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤני ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯅꯤ, ꯔꯥꯖꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯖꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯀꯣꯟꯅꯊꯪꯗꯗꯤ ꯃꯌꯥꯝꯕ ꯁꯨꯔꯖꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ "ꯇꯥꯆꯧ, ꯅꯅꯥꯎꯗ ꯁꯦꯜ ꯈꯛꯇ ꯄꯤꯕꯤꯌꯨꯕ꯫ ꯅꯆꯥꯅꯨꯄꯤ ꯑꯍꯟꯗꯣ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯥꯒꯠꯍꯧꯔꯤ꯫ ꯁꯥꯕꯗꯣ ꯍꯟꯊꯧ ꯍꯥꯏꯕ ꯌꯥꯍꯧꯗ꯭ꯔꯦ꯫ ꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯆꯒꯦ꯫ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯅꯥꯎꯒꯤ ꯃꯇꯦꯡꯁꯦ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯇꯥꯆꯧ." "ꯔꯥꯖꯦꯟ, ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯅ ꯄꯥꯡꯂꯨꯔꯤꯕ ꯃꯇꯦꯡ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯨꯗ ꯄꯥꯡꯒꯗꯕꯅꯤꯀꯣ꯫ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕ ꯁꯦꯜ ꯑꯗꯨ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯖꯜꯂꯛꯄ ꯉꯝꯒꯗ꯭ꯔꯣ? ꯀꯥꯟꯅꯗꯦ ꯔꯥꯖꯦꯟ, ꯀꯅꯥꯗꯅꯣ ꯍꯪꯉꯨꯆꯣ꯫ ꯑꯁ, ꯑꯩꯒꯤꯅꯦ ꯇꯨꯝꯕ ꯊꯨꯒꯥꯏꯔꯛꯀꯅꯨ ꯑꯍꯤꯡꯁꯤꯗꯀꯣ꯫ ꯇꯥꯆꯧ, ꯈꯨꯟꯁꯤꯗ ꯇꯥꯆꯧ ꯅꯠꯇꯅ ꯅꯅꯥꯎꯒꯤ ꯀꯅꯥ ꯂꯩꯔꯤꯕꯒꯦ? ꯅꯅꯥꯎꯒꯤ ꯃꯇꯦꯡꯁꯦ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯇꯥꯆꯧ꯫ ꯃꯌꯥꯝꯅ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯔꯕꯁꯨ ꯇꯥꯆꯧ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ." "ꯔꯥꯖꯦꯟ, ꯅꯇꯩꯃ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯪ ꯍꯟꯈꯤꯕꯅ ꯐꯔꯅꯤ꯫ ꯅꯇꯩꯃ ꯍꯧꯒꯠꯂꯛꯑꯗꯤꯅꯦ ꯅꯪ ꯅꯥꯇꯩ ꯑꯃ ꯆꯥꯔꯔꯣꯏ꯫ ꯅꯇꯩꯃꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯥꯝꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯁꯛ ꯑꯗꯨ ꯐꯥꯎꯕ ꯅꯇꯩꯃꯅ ꯌꯦꯡꯅꯤꯡꯗꯦꯁꯦ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯀꯥꯟꯅꯗꯦ ꯔꯥꯖꯦꯟ, ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯆꯠꯂꯣ." ꯔꯥꯖꯦꯟ ꯃꯌꯥꯝꯕꯒꯤ ꯋꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗ ꯂꯤꯔꯛꯂꯝꯃꯤ꯫ "ꯅꯨꯄꯥ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯩꯕꯒꯤ ꯇꯥꯟꯖꯥ ꯅꯠꯇ꯭ꯔꯦ꯫ ꯅꯪ ꯑꯉꯥꯡ ꯑꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯆꯠꯂꯨ꯫ ꯀꯩꯅꯣ, ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯁꯅꯤ, ꯏꯁꯥꯒꯤ ꯄꯨꯟꯁꯤꯗꯤ ꯀꯟꯗꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯔꯥꯖꯦꯟꯅ ꯃꯆꯥꯅꯨꯄꯤ ꯂꯩꯃꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯀꯨꯞꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯑꯁꯨꯝꯅ ꯔꯥꯖꯦꯟ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯫
ꯀꯥ ꯍꯦꯟꯅ ꯋꯥꯈꯜꯁꯤꯡꯗꯣ ꯋꯥꯠꯁꯟꯕꯤꯔꯨꯔꯅꯨ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯄꯤꯖꯕꯤꯌꯨ ꯑꯩꯅ ꯏꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯅꯗꯤ ꯕꯤꯜꯁꯤ ꯂꯨꯄꯥ 2,000 ꯇꯥꯔꯦ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯗꯤ ꯁꯦꯜ ꯑꯃꯠꯇ ꯌꯥꯎꯖꯔꯛꯇꯦ ꯏꯆꯥꯒꯤ ꯐꯤꯕꯝꯁꯤꯅ ꯈꯪꯍꯧꯗꯅ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯄꯨꯈꯠꯆꯔꯛꯈꯤꯕꯅꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯦ ꯏꯆꯥ ꯑꯁꯤꯁꯨ ꯅꯥꯁꯤꯜꯂꯛꯄꯒ ꯑꯩ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯏꯆꯥ ꯑꯁꯤ ꯄꯨꯖꯔꯛꯈꯤꯕꯅꯤ ꯗꯣꯛꯇꯔꯗꯨ ꯊꯣꯏꯅꯨꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯀꯥꯏꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡ ꯑꯁꯤ ꯌꯨꯝꯗ ꯄꯨꯊꯣꯛꯄꯤꯈ꯭ꯔꯣ ꯍꯤꯗꯥꯛ ꯑꯗꯨꯁꯨ ꯅꯅꯥꯎꯅ ꯂꯩꯖꯔꯒꯦ ꯑꯗꯣ ꯃꯇꯝ ꯆꯥꯅ ꯄꯤꯖꯕꯤꯌꯨ ꯍꯌꯦꯡ ꯏꯆꯦ ꯍꯣꯏꯅ ꯂꯩꯔꯕ ꯀꯥꯟꯗ ꯑꯉꯝꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯊꯣꯏꯅꯨ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯏꯅꯥꯎꯒꯤ ꯃꯇꯦꯡ ꯑꯁꯤ ꯅꯆꯦꯅ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯖꯔꯣꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯉꯁꯤꯗꯤ ꯆꯨꯝꯂꯦ ꯗꯣꯛꯇꯔ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯏꯁꯣꯔ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯁꯛꯇꯝꯅꯤ ꯍꯥꯏꯕꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯦꯟ ꯃꯍꯧꯁꯥꯒꯨꯝ ꯊꯕꯛ ꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯃꯍꯥꯛ ꯑꯁꯣꯝ ꯆꯠꯂꯛꯄꯗ ꯎꯔꯝꯃꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯀꯣꯛꯊꯛꯇ ꯁꯤꯡ ꯃꯄꯨꯟ ꯑꯃ ꯊꯣꯡꯀꯠꯇꯨꯅ ꯆꯠꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯁꯤꯡ ꯃꯄꯨꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯞ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯍꯥꯞꯀꯠꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯍꯟꯒꯤ ꯌꯨꯝꯕꯨ ꯀꯗꯥꯏꯗꯅꯣ ꯁꯤꯡ ꯃꯄꯨꯟ ꯑꯁꯦ ꯅꯆꯥ ꯄꯨꯖꯔꯝꯂꯒꯦ ꯑꯁꯨꯝꯅ ꯔꯥꯖꯦꯟꯅ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯤꯡ ꯃꯄꯨꯟ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯔꯛꯏ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯣ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯍꯟ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯑꯍꯟꯒꯤꯔꯣ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯄꯥꯟꯈ꯭ꯔꯦꯗ ꯍꯩꯅꯧꯁꯤꯡ ꯑꯁꯤꯗꯤ ꯑꯍꯟꯕꯨ ꯈꯪꯗꯕ꯭ꯔꯣ ꯀꯩꯊꯦꯜꯗ ꯍꯩꯅꯧꯁꯤꯡ ꯑꯁꯦ ꯃꯃꯜ ꯌꯥꯝꯅ ꯋꯥꯡꯅ ꯌꯣꯟꯅꯩ ꯍꯥꯏꯕ ꯃꯁꯤ ꯌꯣꯜꯂꯕꯗꯤ ꯁꯦꯜꯗꯤ ꯐꯅꯌꯥꯝꯗꯤ ꯁꯤꯠꯀꯅꯤꯍꯦ ꯑꯍꯜ ꯑꯗꯨ ꯔꯥꯖꯦꯟꯒꯤ ꯋꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯑꯝꯃꯤ ꯏꯆꯥꯅꯨꯄꯥ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯁꯤꯒꯤ ꯍꯩꯅꯧ ꯑꯁꯦ ꯑꯆꯝꯕ ꯍꯩꯅꯧ ꯅꯠꯇꯦ ꯃꯃꯜ ꯌꯥꯝꯅ ꯂꯩꯕ ꯍꯩꯅꯧꯅꯤ ꯉꯥꯏꯈꯣꯀꯣ ꯅꯪ ꯁꯤꯗ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤꯗꯨꯅ ꯍꯩꯅꯧ ꯑꯃ ꯍꯦꯛꯂꯒ ꯑꯃꯨꯛ ꯔꯥꯖꯦꯟꯒꯤ ꯃꯐꯝꯗ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯅꯧ ꯑꯁꯦ ꯑꯆꯝꯕ ꯍꯩꯅꯧ ꯅꯠꯇꯦ ꯃꯁꯦ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯕ ꯍꯩꯅꯧꯅꯤ ꯃꯁꯦ ꯃꯤꯇ꯭ꯔꯪꯒꯤ ꯍꯩꯅꯧꯅꯤꯅꯦ ꯅꯪꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯍꯩꯅꯧ ꯑꯁꯤꯅ ꯊꯨꯡꯍꯟꯕ ꯉꯝꯒꯅꯤ ꯔꯥꯖꯦꯟ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯀꯔꯤꯅꯣ ꯑꯍꯟ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗꯦ ꯏꯍꯦ ꯏꯆꯥꯅꯨꯄꯥ ꯅꯪꯁꯤꯗꯤ ꯌꯦꯡ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨꯀꯣ ꯍꯦ ꯍꯩꯅꯧ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯐꯖꯕ ꯆꯥꯛꯂꯨꯛ ꯑꯃ ꯄꯨꯊꯣꯛꯎ ꯑꯍꯜ ꯑꯁꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯖꯕ ꯆꯥꯛꯂꯨꯛ ꯑꯃ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯔꯥꯖꯦꯟ ꯃꯤꯇ꯭ꯔꯪꯒꯤ ꯍꯩꯅꯧ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ ꯔꯥꯖꯦꯟ ꯑꯃꯗꯤ ꯊꯣꯏꯅꯨ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯍꯩꯅꯧ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯌꯥꯝꯅ ꯐꯖꯕ ꯆꯥꯛꯂꯨꯛ ꯑꯅꯤ ꯊꯣꯛꯍꯜꯂꯝꯃꯤ ꯔꯥꯖꯦꯟ ꯍꯔꯥꯎꯅ ꯆꯥꯛꯂꯨꯛ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯨꯄꯤ ꯂꯥꯎꯍꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯄꯨꯛ ꯑꯁꯦ ꯄꯦꯟꯅ ꯆꯥꯊꯣꯛꯀꯦꯍꯦ ꯅꯪꯁꯨ ꯂꯥꯎꯅꯦ ꯆꯥꯔꯨ ꯂꯥꯎꯅꯦ ꯅꯪꯕꯣ ꯏꯆꯥꯒꯗꯣ ꯀꯧꯔꯛꯑꯣ ꯄꯦꯟꯅ ꯆꯥꯊꯣꯛꯁꯤꯉꯩ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯀꯅꯥꯁꯨ ꯉꯥꯏꯕꯤꯗ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤꯗꯒꯤ ꯃꯔꯤꯅꯤ ꯑꯁꯨꯝ ꯑꯆꯨꯝ ꯆꯠꯈꯤꯕꯅ ꯔꯥꯖꯦꯟ ꯍꯧꯖꯤꯛꯇꯤ ꯍꯩꯅꯧ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯄꯨꯡꯍꯣꯡ ꯍꯣꯡꯂꯤ ꯃꯌꯥꯝꯕ ꯁꯨꯔꯖꯇꯒꯤ ꯃꯍꯥꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯤ